Manipur Circle Newsna ngasi numidang uramda phone ki pawsi da yawba I pawsing myam da pijari Myanmar Nepal Bangladesh masa kya Bihar ke voter list ta yawramle Election Commission of India Bihar ke voter list yangsenduna special intensive revision SIR program paikhat pada Myanmar Nepal amadi Bangladesh masa yawramba thengnakre mapalibak singdagi changlakpa mioi sing aduna aran ba pambai sajinaraga Aadhaar domicile certificate amadi ration card pairamba thengnaki haina report amana phangdorakli block level officer singna yimthong khuding changduna survey tobada mapalibak tagi lona changlakpa mioi kya voter list ta chalambagi khudam phangmangamki hiramasi ki matangda August amadagi August 30 phawa makha tana thigalaga mapalibak tagi changlakhiba mioi sing adu voter list tagi kakna patharang lokalagani hairi Bihar da matau asumna mapalibak tagi changlakpa mioi kya voter list ta chalamba maramna Manipur amadi atai state sing da su kanglun kaina changlakhiba mitop kya maram voter list ta chalamba yai haina report asina makha tana phangdokli Kuki ani ne Scorpio da prokpa brown sugar kg ani police na fare Kuki ani ne Surachanpur da gi kangpok pitamna Scorpio gari da purakhiba brown sugar kg ani khara hermaga none police amasung Assam Rifles ki kangbu amana Tupul thong manakta thiba hombagi thabak chatharingaida registration number yaudaba gari adu khamduna check tobada sapon cap chamaga mawdra turukta haptuna purakhiba brown sugar adu phagatkibani hari gari adu butharokpa amasung lakminaba mioi ani adudi palel dagi honmin land khongsai modbung dagi genmin land hokip kawi hari phagalaba polam sing aduga konana makoini gi mathakta NPS act ki makhada case lokot khre makhoi ani kangpokpi gi JMFC court ta putoktuna makha taba logi thabak sing paikhatpa haukhre hari Jaliang rong prop singa kuki singa ungkhatnaba hengatlakli Naga area da German road Tiger road semandanaba rongmaina IM da wakat khre Naga singna namna taba area da kuki singna same gani haina toriba German road amadi Tiger road asi same danaba rongmain Naga Council Manipur RNCM na NSN IM da wakat khre hari rongmain Naga Council ki president KC Sebio na khodiak biduna NSN GPRN ki Ministry of Kilo Affairs ki Kilo Kelonser na thaba memorandum amana hai Kuki jo militan group singna same gani haina toriba German road amadi Tiger road asi Naga singna khundaba mafam haibadi Jaujang tek nato kabui isung kabui Kotlian wakong amadi ireng fauduna same gani hari mafam asigi akoibada suge kem hangjinduna khulai paiba kadar de singam hena daisilakliba asi rongmai liangmai amadi inpui Naga singi lamdani loina na Myanmar gi masa singi yimkok tara romsu nauna sajinduna laire hari Tamenglong amadi None district ki lonaba mafam asida maihau rol dagi mathong hoktraba khulai paiba thamjinba asi maram chade makhoi sing asibu Union Home Ministry gi agency singna mateng pangsinbagi mami uba phangi asigumba thawong sing asina Naga gi lam amadi hingbagi hakta choba singnaba ama orakli maram asina Naga singna su isa ngakthok sanaba angamba pambai sajinabagi tangai phadaba lakle maram asina Kuki jo militan group singna handak rongmai liangmai amadi inpui Naga tribe singi lamda chatharakliba thawong asi apunma Naga gi national territorial issue ni haina lobiduna kanba mideng sanghaningi loinana proof masel gi marakta pamdaba thodok thoktanaba akhanaba thawrang paikhat piu haina makha tarakle